ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯤꯟ ꯑꯜꯇ꯭ꯔꯥꯃꯦꯟ꯫ ꯐꯤꯂꯝ ꯑꯁꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯑꯃꯗꯤ ꯑꯦꯛꯁꯟꯗ ꯕꯦꯁ ꯇꯧꯕ ꯖꯄꯥꯅꯤꯁꯀꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯨꯚꯤ ꯑꯃꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯖꯄꯥꯟꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯗ ꯀꯥꯏꯖꯨ ꯀꯧꯕ ꯑꯆꯧꯕ ꯁꯥ ꯀꯌꯥ ꯑꯃ ꯖꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯏꯖꯨꯒꯤ ꯁꯥ ꯑꯃꯅ ꯖꯄꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯕꯨ ꯊꯨꯒꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯥꯏꯖꯨꯒ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯤꯂꯤꯇ꯭ꯔꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯏꯖꯨ ꯀꯌꯥ ꯑꯃ ꯃꯊꯪ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯍꯟꯇꯛꯀꯤ ꯊꯣꯛꯂꯛꯂꯤꯕ ꯀꯥꯏꯖꯨ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯇꯛꯀꯤ ꯊꯣꯛꯂꯛꯏꯕ ꯀꯥꯏꯖꯨ ꯑꯁꯤꯅ ꯖꯄꯥꯟꯒꯤ ꯃꯩ ꯁꯨꯡꯐꯝ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯍꯧꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯐꯣꯔꯁ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯖꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯥꯏꯖꯨ ꯔꯤꯁꯔꯆ ꯇꯤꯝꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅ ꯀꯥꯏꯖꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯁꯤꯇꯤ ꯄꯨꯝꯕ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯏꯖꯨ ꯔꯤꯁꯔꯆ ꯇꯤꯝꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯍꯟꯗꯛꯀꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗꯤ ꯃꯥꯡꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯨꯗꯛꯇꯨꯗ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯌꯦꯡꯁꯤꯟꯕꯗꯒꯤꯁꯨ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯣꯟꯁꯇꯔꯒꯤ ꯁ꯭ꯀꯤꯟ ꯑꯁꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯂꯥꯏꯠꯀꯨꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯆꯨꯞꯁꯟꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯂꯦꯖꯔ ꯂꯥꯏꯠꯀꯤ ꯕꯤꯝ ꯑꯃ ꯀꯥꯞꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯋꯤꯄꯟꯁꯤꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯃꯩ ꯁꯨꯡꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯏꯖꯨ ꯔꯤꯁꯔꯆ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯞꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯁꯨ ꯍꯦꯟꯅ ꯀꯟꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯈꯥꯛꯇꯈꯩ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯇꯤ ꯑꯁꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯃꯤꯁꯤꯡꯅꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯂꯦꯞꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯃꯣꯟꯁꯇꯔ ꯑꯗꯨ ꯇꯝꯅ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯝ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯞꯁꯤꯜꯂꯛꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯥꯔꯃꯤꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯁꯨ ꯁꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯈꯥꯛꯇꯈꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯀꯥꯏ ꯑꯇꯣꯏꯇꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗꯒꯤ ꯍꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯏꯖꯨ ꯔꯤꯁꯔꯆ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯒꯤ ꯀꯥꯏꯖꯨꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯀꯤ ꯁꯤꯟꯖꯤ ꯀꯧꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯧꯖꯤꯛ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟꯖꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯁꯤꯕꯨꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯑꯇꯤꯌꯥꯗꯒꯤ ꯑꯄꯥꯏꯕ ꯑꯣꯕꯖꯦꯛ ꯑꯃ ꯑꯥꯔꯊꯇ ꯇꯥꯁꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯅ꯭ꯌꯨꯁꯇꯒꯤ ꯂꯣꯏꯅ ꯈꯪꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯛ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯑꯇꯤꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯁꯜꯂꯛꯄ ꯑꯗꯨꯅ ꯑꯀꯟꯕ ꯐꯣꯔꯁ ꯑꯃ ꯊꯥꯗꯣꯔꯛꯄꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯋꯦꯕ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯦꯕ ꯑꯁꯤꯅ ꯁꯤꯟꯖꯤꯕꯨꯁꯨ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯖꯤꯅꯕꯨꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯋꯦꯕ ꯑꯗꯨꯗꯒꯤ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯄꯥꯔꯁꯣꯅꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯀ꯭ꯔꯦꯆꯔ ꯑꯃ ꯎꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯎꯐꯨꯟ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯀꯧꯕ ꯀ꯭ꯔꯦꯆꯔ ꯑꯃꯕꯨ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯎꯕꯒ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯝ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯥꯞꯁꯤꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯝ ꯑꯗꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯜꯇ꯭ꯔꯥꯃꯦꯟꯗ ꯁꯣꯛꯍꯟꯕ ꯀꯔꯤꯃꯠꯇ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯀꯥꯞꯄꯛꯏꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯣꯏꯅ ꯆꯨꯞꯁꯟꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯜꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯃꯍꯥꯛꯀ ꯄꯥꯟꯅꯕ ꯉꯝꯃꯔꯣꯏ, ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯅꯕ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯅꯥꯛꯇꯒꯤ ꯍꯟꯗꯨꯅ ꯆꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ ꯃꯤꯂꯤꯇꯔꯤꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯗꯤ ꯀꯥꯏꯖꯨ ꯔꯤꯁꯔꯆꯀꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯏꯅꯔꯖꯤ ꯑꯃ ꯊꯥꯗꯣꯔꯛꯑꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯏꯅꯔꯖꯤ ꯑꯃ ꯊꯥꯗꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯆꯦꯠ ꯇꯥꯒꯩ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯀꯥꯞꯄꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯝ ꯑꯗꯨꯅ ꯀꯥꯏꯖꯣꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯖꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯏꯅꯔꯖꯤ ꯑꯃꯒꯤ ꯋꯦꯕ ꯑꯃꯕꯨ ꯄꯨꯊꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯍꯔ ꯄꯨꯝꯕ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯍꯥꯛꯀꯤ ꯁꯤꯡꯒꯟ ꯑꯦꯇꯦꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯆꯤꯡ ꯑꯃꯗꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯁꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯀ꯭ꯔꯦꯆꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯅ ꯐꯠꯈꯤꯗ꯭ꯔꯕ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨꯁꯨ ꯀꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨꯁꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯤꯌꯥ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯍꯦꯛ ꯄꯥꯏꯈꯠꯈꯤꯕꯒ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯔꯥꯗꯥꯔꯅ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯏꯉꯛ ꯉꯛꯅ ꯁꯤꯟꯖꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯖꯪꯒꯜ ꯃꯅꯨꯡꯗꯒꯤ ꯀꯜꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯟꯖꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯏꯖꯨꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠ ꯑꯁꯥꯃꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤꯒꯤ ꯀꯦꯔꯦꯛꯇꯔꯗ ꯀꯌꯥ ꯑꯃ ꯍꯣꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯅꯧꯕ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯃ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯁꯍꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯥ ꯑꯗꯨꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤꯒꯤ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯀꯥꯏꯖꯨꯒꯤ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯀꯔꯝꯕ ꯀ꯭ꯔꯦꯆꯔꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯤꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯀꯥꯏꯖꯨꯒꯤ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯂꯥꯛꯏꯕ ꯑꯁꯤ ꯃꯅꯥꯛ ꯅꯛꯄ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯁ꯭ꯇꯦꯁꯟ ꯑꯃꯗꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯥꯏꯖꯨꯒꯤ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯏꯅꯔꯖꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯗꯨꯕꯨ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯆꯨꯞꯁꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯝꯅ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯄꯥꯅꯤꯁꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯦꯔꯤꯀꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ B-12 ꯕꯣꯝꯕꯔ ꯖꯦꯠꯄꯨ ꯊꯥꯔꯛꯇꯨꯅ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯕꯣꯝ ꯀꯌꯥ ꯑꯃꯕꯨ ꯊꯥꯗꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ B-12 ꯕꯣꯝꯕꯔꯒꯤ ꯖꯦꯠ ꯑꯁꯤꯗꯒꯤ ꯏꯁꯄꯤꯁꯦꯂꯥꯏꯖ ꯑꯣꯏꯕ ꯕꯣꯝ ꯀꯌꯥ ꯑꯃ ꯊꯥꯗꯕ ꯇꯥꯔꯒꯁꯨ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ B-12 ꯕꯣꯝꯕꯔ ꯖꯦꯠꯁꯤꯡ ꯑꯗꯨꯁꯨ ꯕꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯕ ꯂꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯒ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯦꯔꯤꯀꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯑꯝꯗꯦ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯍꯨꯠꯇꯨꯅ ꯂꯥꯛꯑꯝꯕ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯏꯖꯨ ꯔꯤꯁꯔꯆ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯗ ꯍꯧꯖꯤꯛꯇꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯃꯈꯣꯡꯅ ꯆꯠꯂꯒ ꯊꯤꯡꯉꯨꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯥꯃꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯁꯤꯟꯖꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯥꯏꯟꯇꯤꯁ ꯑꯃꯗꯤ ꯃꯈꯨꯠꯇ ꯗꯤꯚꯥꯏꯁ ꯑꯃ ꯄꯥꯏꯗꯨꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯅꯝꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯁꯟꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯑꯒ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯇꯧꯕ ꯑꯁꯤꯗ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯗꯤ ꯊꯤꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯇꯨꯝꯕ ꯗ꯭ꯔꯤꯟꯗꯧꯅ ꯎꯪꯕ ꯇꯦꯟꯇꯤꯀꯜ ꯑꯗꯨꯅꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯊꯛ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯜꯇ꯭ꯔꯥꯃꯦꯟꯅꯁꯨ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯕꯨ ꯈꯥꯔꯤꯕ ꯋꯥꯜ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯪꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯀꯥꯏꯖꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯇꯦꯟꯇꯤꯀꯜꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯎꯪꯉꯕ ꯃꯇꯨꯡꯗ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯆꯤꯡ ꯑꯃꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯝꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨ ꯁꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯕꯨ ꯀꯨꯞꯁꯜꯂꯝꯃꯤꯕ ꯇꯦꯟꯇꯤꯀꯜ ꯑꯗꯨ ꯍꯥꯡꯇꯣꯔꯛꯑꯒ ꯃꯣꯟꯁꯇꯔ ꯑꯁꯤꯅ
Ultraman yamna achauba lasergi beam ama kapsalami. Ultraman asu monster asigi electric beam asibu ngaktuna mahaki masada tapna chupsanba horami. Aduga Ultraman na laser beam adubu chupsanduna monster dugi manakta tapna changchilami. Asumna laser beam asi adum chupsalakpana haujikti Ultraman gi masada red pattern oramba du green on ba horami. Asumna haujikti Ultraman gi power su khara handarak poirami. Adubu Ultraman na tanja chana monster dugi manakta yobu ngamho poirami. Masdagi Ultraman na monster duda mahaki yamna akanba force ka loinana pansama torami. Maram aduna haujikti Kaijugi monster du mafam aduda siduna tarami. Asumna siduna taraga lairaba Kaijugi monster sibu Ultraman na nongthakta pukhalaga chatkirami. Sumna haujikti scientist mayam sing aduna su Ultraman na tahoba sing adu loina urami. Masidagidi makoina ju khange madudi Ultraman asina monster sing asigi makhutagi anirak hanna amu Prithvi asibu kanbire haiduna. Aduga haujikti Ultraman asi miyoiba singi mateng pangduna miyoibagi maikaida laire haiba asi mayamna ju khangami. Mahidagi scientist sing aduna makhoigi besta lakpa matamda Shinji adu mafam aduda ikhangkhawdana tholokpa aduda makhoi mayam su angakpa phaunarami. Masdagi makoigi team sing adu office ta amuk yamna thuna halami. Aduga Ultraman asibu kadaidagi lakpano haiduna makhoina thidoknaba haiduna yamna kanna honarami. Aduga hariba matam asida pauna singba internet ta Ultraman gi pautana wai chaikhirami. Aduga sumna makhoina Ultraman gi matangda thigalingai matamda kanaba karimta phangdringai matamda mafam asigi mai asi mutkirami. Aduga sumna mai mutkiba asida makhoina matam kya amagi mamangdagi thijalakpa data mayam sing adu su loina mangkhirami. Asumna haujikti scientist team mayam sing adu makhoina thiga charakpa research ki data mayam sing adu loina mangba aduda makhoi haujikti asa loina kairami. Adubu harba matam asida yamna angakpa Giraffe kauba creature amamu mafam asida tholami. Aduga Giraffe haiba creature sina mafam asida leiba mi mayam sing asida mahak asi atopa planet tagi lakpa Ultraman gumba amane hairami. Aduga mahakna Japan gi prime minister sibu personal oina unabasu pame hairami. Aduga Giraffe haiba creature sina ngasai gi computer dagi mangkhraba research ki data mayam sing adu mu loina restore tawbirami. Asumna alien asina computer gi manguraba data kyama hanjal halakpa asida makhoi mayam su loina ngaknarami. Sumna tawdana Giraffe haiba alien asina bicham mayam sing asibu mahaki maikaida leinaba haiduna talak tawba horami. Sumna haujikti Japan gi prime minister asisu mafam asida thoiba thaudoki pausing asi loina tarami haibadi Giraffe haiba alien asigi lakpagi pawadu mahaksu tarami. Yamna thuna Japan gi prime minister dunasu Giraffe haiba alien asibu unanaba meeting ama silami. Haiba meeting asida Giraffe haiba alien aduna Japan gi prime minister sida offer ma pirami. Mahaki offer dudi makhoigi leiba asida hanjan attack tawriba Kaijugi monster sing aduga thengnanaba makhoida technology ki khulai ama pige. Asumna haiba sida haujikti Japan gi prime minister asisu Giraffe haiba alien asina haiba adu mahaksu yarami. Prime Minister ga Giraffe alien ga unai haibagi paw asi Shinji nasu tarami. Shinji nasu khangame madudi Giraffe haiba alien asi thajaba yaba alien ama nate haiba adu. Aduga Shinji na mahaki partner duda Giraffe haiba alien asi karamba alien no haiba adu makogi team aduda masak muna ta'u haiduna mahaki partner duda sinakhirami. Masdagi Shinji gi partner dusu makogi team aduda Giraffe alien asi karamba alien no haiduna masak taknaba haiduna makogi team adugi manakta chakhirami. Aduga sumna Shinji su mahaki car adu thauge haiduna hek tawu matamda mahaki manakta Giraffe alien adu tholami. Aduga Giraffe ki alien aduna Shinji da mahakna siliba plan asida yelak haiduna saurami. Aduga haujikti Giraffe ki alien aduna Shinji da mahaki asikba plan adu hairami. Giraffe ki alien asina art asida lariba country mayam sing asibu amaga saunahanduna country sing asigi marakta war thonaba sinbu orami. Aduga mahakna Japan gi maikaida leiduna war asibu mateng pangsanbagi namada Prithvi asidagi miyoiba pumba asibu loina muthatnaba plan sinboirami. Aduga mahakna su Shinji da makatana hairami. Miyoiba sing asi haujikti Prithvi da leibada yamna dangerous oire. Asumna wari sanaringe matam asida Giraffe alien na Shinji asibu mahaki power sin aduna mafam asida gyan mangan khirami. Aduga Shinji asibu mafam asidagi mahakna puraga chakhirami. Aduga somdasu Kaiju research department gi team aduda koida haujik khanadaba yadaba paw ama taraklami. Paw adudi Ultraman na makhoigi city asibu thugaiba hore haibagi paw amani. Masdagi military sing nasu haujikti Ultraman gi mathakta yamna thuna attack tawnaba haiduna order tawkhirami. Aduga haujikti military gi mising aduna Ultraman da bomb kya ama kapsalami. Adubo asumna kapsaliba bomb mayam sing asi Ultraman dadi karimda kana boiramde. Asumna haujikti Japanese ki government asida makhoida Ultraman asibu thengnanaba atopa lambi amata leramde. Makhoi haujik Giraffe alien na makhoida pirakpa offer dubu sign tawba tarami. Adubo khoina haujik uba matamdadi asengba du khangi madudi Shinji asidi ka amada alien aduna phajalaga lerami. Sumna haujikti Shinji su mahaki masadu gyan tanaba haiduna kana honarami.
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯔꯞ ꯑꯦꯂꯦꯟ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯤꯟꯖꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯑꯁꯤ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯁꯤꯅ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯁꯤꯅ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨ ꯑꯣꯜꯂꯒ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯐꯠꯇꯕ ꯀ꯭ꯔꯦꯆꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯁꯤꯅ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯊꯤꯕ ꯍꯥꯏꯔꯒꯗꯤ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯁꯤꯅ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯁꯤꯟꯖꯤꯅ ꯑꯣꯟꯕꯅꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯂꯤꯛ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯍꯔ ꯀꯌꯥ ꯑꯃꯕꯨ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯀꯣꯛꯇ ꯂꯣꯏꯅ ꯆꯨꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯑꯁꯥꯃꯤꯒꯤ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯁꯤꯟꯖꯤꯅ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯣꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯕꯤꯇꯥ ꯀꯦꯞꯁꯨꯜ ꯑꯃꯅ ꯁꯥꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯁꯤꯟꯖꯤꯅ ꯃꯉꯣꯟꯗ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯖꯤꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯁꯥꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯥꯃꯤꯗ ꯍꯧꯖꯤꯛ ꯁꯤꯟꯖꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯖꯤꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯁꯥꯃꯤꯗ ꯁꯤꯟꯖꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯁꯥꯃꯤꯅ ꯁꯤꯟꯖꯤꯒꯤ ꯃꯅꯥꯛꯇ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯣꯟꯕꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯔꯞ ꯑꯦꯂꯦꯟꯗꯒꯤ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯁꯥꯃꯤꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯥꯃꯤꯅ ꯁꯤꯟꯖꯤꯒꯤ ꯃꯈꯨꯠꯇ ꯐꯥꯔꯝꯃꯤꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯥꯃꯤꯅ ꯁꯤꯟꯖꯤꯗ ꯕꯤꯇꯥ ꯀꯦꯞꯁꯨꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯑꯁꯥꯃꯤꯅ ꯁꯤꯟꯖꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯛꯇꯨꯅ ꯑꯁꯥꯃꯤ ꯑꯁꯤꯕꯨ ꯖꯦꯔꯞ ꯑꯦꯂꯦꯟꯅ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯔꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯖꯤꯅꯁꯨ ꯕꯤꯇꯥ ꯀꯦꯞꯁꯨꯜꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯣꯟ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯣꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯖꯦꯔꯞ ꯑꯦꯂꯦꯟꯗꯒꯤ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯖꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯥꯃꯤ ꯑꯁꯤꯕꯨ ꯖꯦꯔꯞ ꯑꯦꯂꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃꯗꯤ ꯖꯦꯔꯞ ꯑꯦꯂꯦꯟꯗꯒꯤ ꯑꯣꯟꯕ ꯐꯦꯛ ꯑꯜꯇ꯭ꯔꯥꯃꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯐꯥꯏꯠ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯖꯦꯔꯞ ꯑꯦꯂꯦꯟꯗꯒꯤ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯅ ꯐꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯖꯦꯔꯞ ꯑꯦꯂꯦꯟꯗ ꯑꯣꯟꯒꯦ ꯍꯥꯏꯗꯨꯅ ꯈꯔ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤ ꯖꯦꯔꯞ ꯑꯦꯂꯦꯟꯅꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯂꯦꯖꯔ ꯕꯤꯝ ꯑꯗꯨꯅ ꯖꯦꯔꯞ ꯑꯦꯂꯦꯟꯅ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯗ ꯀꯥꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯕꯤꯝ ꯑꯗꯨꯅ ꯖꯦꯔꯞ ꯑꯦꯂꯦꯟꯅ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯗ ꯐꯨꯕꯗꯒꯤ ꯖꯦꯔꯞ ꯑꯦꯂꯦꯟꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯀꯟꯕ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯋꯥꯔꯁꯤꯅ ꯐꯨꯕꯗꯒꯤ ꯖꯦꯔꯞ ꯑꯦꯂꯦꯟꯅ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨ ꯁꯣꯛꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯇꯥꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯁꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯗꯨꯗ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯩ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯣꯜꯂꯝꯃꯤꯕ ꯑꯁꯤ ꯖꯦꯔꯞ ꯑꯦꯂꯦꯟꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯜꯇ꯭ꯔꯥꯃꯦꯟꯁꯨ ꯌꯥꯝꯅ ꯊꯨꯅ ꯖꯦꯔꯞ ꯑꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯔꯞ ꯑꯦꯂꯦꯟꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯗꯨ ꯑꯜꯇ꯭ꯔꯥꯃꯦꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯑꯜꯇ꯭ꯔꯥꯃꯦꯟꯁꯨ ꯖꯦꯔꯞ ꯑꯦꯂꯦꯟꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯖꯦꯔꯞ ꯑꯦꯂꯦꯟꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯕꯅ ꯖꯦꯔꯞ ꯑꯦꯂꯦꯟꯕꯨ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯇꯤꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯀꯥꯞꯊꯣꯛꯄ ꯂꯦꯖꯔ ꯕꯤꯝ ꯑꯗꯨ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯗꯨꯗ ꯀꯥꯞꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯔꯞ ꯑꯦꯂꯦꯟꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯀꯥꯞꯄꯛꯏꯕ ꯂꯦꯖꯔ ꯕꯤꯝ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯂꯦꯖꯔ ꯗꯤꯛꯁ ꯑꯃ ꯂꯪꯉꯛꯇꯨꯅ ꯖꯦꯔꯞ ꯑꯦꯂꯦꯟ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯆꯝ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯃꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯐꯠꯇꯕ ꯅꯠꯇꯦ, ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯐꯕ ꯀꯌꯥ ꯑꯃ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯁꯤꯟꯖꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯤꯟꯖꯤꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥꯏꯖꯨ ꯔꯤꯁꯔꯁꯀꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯄꯨꯝꯕ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯅ ꯁꯁꯄꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯥꯃꯤꯒꯤ ꯃꯁꯥ ꯑꯗꯨ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯆꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯥꯃꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯈꯤꯕꯅ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤꯁꯤꯡꯅ ꯉꯥꯡꯉꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯁꯥꯃꯤꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯝꯃꯒ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯁꯥꯃꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯥꯃꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯊꯨꯒꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ
matamda mafam asida lariba mi myamsing asida malang asidagi voice amana asumna haraklami masidi aina nakoida uliba asi demonstration amakhaktangni haujikti mipum khudimak Ultraman on bayai asumna harmaga voice adu tumina laikhirami aduga asami adu mamai du laisilaba matungda mafam aduda gyan mangduna turaklami Hariba sigi khudongchaba si lawduna military gi mising na so hojikti asami du fazalaga thamami kari maram gino haragadi asami si amu gyan tarakpa taragadi mafam asida pochai ke ama kaiba khotpa tawgadribani aduba hojikti makoi gi team na su asami asibu mahaki hanagi normal form aduda matau karamna halhangadono haibagi matangda khanba matamda makhuisu makok sarami masdagi makhoina makha taba kari tawgadrino haiduna khangdraduna leninga matam asida makhoigi manakta yamna angakpa Mephiles kauba mi ama thoklami aduga mahakna mafam asida leriba mising asida mahak asi alien amani haiduna masak tami aduga mahakna sumakata na harami asami bu Ultraman dauna achawa miye mo olaliba adu mahakna ni haiduna aduga Mephiles na mafam asida praja singdasu sinjina matau karamna Ultraman ama oli haibagi khulai dabu puthoktuna taami aduga haiba matam asimakta dasu mahakna asami sibu mahake normal form aduda matau karamna hanjalakani haibagi matangdasu practical oina utuna myamda taami aduga hariba matam asidadi asami su gyan taraktuna hogolami adubu mahakna Ultraman dauna achawa miye mo olinge matamda tawkhiba thabaksingdudi mahak amata ningsingwa ngamamde masdagi Japan gi prime minister sida Mephiles harbe alien sina miye ba singbu Ultraman gi typeta achawa miye olanbagi khulai asi offer tawge haiduna harami aduga mahakna micham singa sibusu mahaki beta box asi sinaduna Ultraman dauna achawa miye amamam loina onthoba matungda military da sinaba yagani haiduna mahakna proposal tu torami aduga mahakna sumakata na harami madudi nakhoina aige technology sibu sinaba taragadi nakhoina prithvi pumba sibu loina khudum sanjanduna nakhoi gi control makhada thamba yagani haiduna prime minister duda Mephiles na harami aduga Mephiles na mahakna piriba technology siga ona boina mahak asi Japan laiba asigi leader oige harami aduga hojikti prime minister duna su khangame madudi Japan haiba leba asida attack tawi maram aduna monster sing adudagi ngakhoke haiba taragadi Mephiles na piraiba offer sibu mahakna yaba tarami maram aduna hojik mangonda lambi amata leramde Mephiles na haiba wa sibu yaba tarami masdagi kuidana Mephiles na su Ultraman asi sinji ni haiba du khangami mahakna sinji gi manakta satlaga sinji ga wari sanana bo honarami aduga Mephiles na sinji da asumna su harami nahak asi matau karamna Ultraman on kino haibagi matangda ayakna wari pumba loina khangi asumna haibaga aikoida hojik mamangi sinbu hankatana ulai haiba matam asida aikoina nongthaktagi masak khangdaba object ama tarkhiba matam adubuni adubu asengbagi di aikoina ahauba sinda masak khangdaba pot ama prithvi tamna tasalakpa aduda thokpa shockwave aduna sinjibudi anga adu kannaba honaba matamda sikhrabani adubu Ultraman aduna nungaitraduna sinjigi hakchang asibu mahaki shakti sijanaduna makoini punjanduna Sinjigi hakchang asibudi hinkalan gibo oirami adubu mahakna sumna tawriba asi makoigi Ultraman laibaki achauba rule amadi thugaibo oirami aduga Mephiles nasu sinjida sumna harami madudi Ultraman na miyoibaga punsanarga leiba asina miyoiba sing asibu makoigi beta box adugi matengna khulai oina sijinai aduga mahakna sumakha na sinjida harami madudi mahakna beta box asi sijinaduna Prithvi sida laiba mi sing asibu mahaki achauba army ma sengkotpa pamami asigumba Mephiles ti plan asi sinjina su khangbadagi hojikti sinjina Mephiles na haiba wa sida mahaksu yaba ngamamde aduga sinjina makha na Mephiles ta nahakna aina haiba wa si yadaba taragadi ayakna force sinar harami aduga Mephiles na sinjida su asumna khangalami hojikti miyoiba singna mahaki offer asi ngasaini yakhrabani maram aduna hojikti nahakna ayaki mathakta karimta tawba ngamaroi haiduna Mephiles na sinjida harami asengbagidi mamangi matamda Mephiles na Japan gi prime minister duda mahaki beta box adu sinaduna miyoi sing asi Ultraman dauna achauba miyoi ngakta ontho asi haikriba adu mahaki mateng pangwa saduna Mephiles na miyoi myam sing asibu achauba Ultraman dauna onthoba matungda mahaki control makhada loina thamgadawagi sinba plan oirami aikoina sukhangkhre madudi mamangi matamda asami na Ultraman dauna yamna chauna onba matamda mahak asi pura hypnotize tawki haiba adu adumna hypnotize tawkhriba adu Mephiles asina loina tawribani maram aduna mahakna beta box adugi matengdagi army ki ama semkolaba matungda mi myam sing asibu mahakna control tawnabagi plan sinboirami masigi matungda Mephiles amadi Japan gi leaders myam sing adu meeting amada thengnarami aduga sumna tawriba meeting asida Mephiles asibu Japan laibaki anauba prime minister ne haiduna lauthoklaba tawboirami aduga mahakna Japan gi prime minister oibagi mahakna Japan gi mi sing asida beta box adu amu khusinagada boirami aduga sumna Mephiles na beta box asi hek tholakpaga Ultraman na laktuna beta box adubu mahaki makuna paisan khirami asumna Ultraman na Mephiles ki manakta lakliba asi Mephiles na tawgudriba plan sing atu mahakna su loina khangbana hojikti Mephiles pu thingba laklibani asumna hojikti Mephiles yamna sarami maram aduna mahaki asengba form
ꯍꯥꯏꯕꯗꯤ ꯑꯦꯂꯦꯟꯒꯤ ꯐꯣꯔꯝ ꯑꯗꯨꯗ ꯑꯣꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯗꯧꯅ ꯌꯥꯝꯅ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯐꯤꯂꯤꯁ ꯑꯃꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯃꯈꯣꯏꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯗꯤꯛꯁ ꯑꯗꯨ ꯃꯦꯐꯤꯂꯤꯁ ꯇꯝꯅ ꯂꯪꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯃꯦꯐꯤꯂꯤꯁꯅ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯐꯤꯂꯤꯁꯇꯁꯨ ꯀꯔꯤꯝꯇ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯦꯐꯤꯂꯤꯁꯅꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯕꯤꯝ ꯑꯗꯨ ꯑꯜꯇ꯭ꯔꯥꯃꯦꯟꯗ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯦꯐꯤꯂꯤꯁꯅ ꯀꯥꯞꯄꯛꯏꯕ ꯂꯦꯖꯔꯒꯤ ꯕꯤꯝ ꯑꯁꯤꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯐꯤꯂꯤꯁ ꯑꯗꯨ ꯁꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯑꯒ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯀꯟꯕ ꯐꯣꯔꯁ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯃꯗ ꯄꯥꯏꯁꯟꯗꯨꯅ ꯁꯨꯖꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯐꯤꯂꯤꯁꯅ ꯑꯃꯨꯛ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯜꯇ꯭ꯔꯥꯃꯦꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯑꯃꯨꯛ ꯃꯦꯐꯤꯂꯤꯁ ꯑꯗꯨꯕꯨ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯆꯤꯡꯊꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯧꯒꯠꯅꯔꯛꯑꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯀꯥꯎꯁꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯛꯅꯅ ꯐꯨꯅꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯝꯇ ꯁꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯂꯦꯖꯔ ꯕꯤꯝ ꯑꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯀꯥꯞꯁꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯦꯖꯔ ꯕꯤꯝ ꯀꯥꯞꯁꯟꯅꯕ ꯑꯁꯤꯗ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯂꯦꯖꯔ ꯕꯤꯝ ꯑꯁꯤꯗꯒꯤ ꯃꯦꯐꯤꯂꯤꯁꯀꯤ ꯂꯦꯖꯔ ꯕꯤꯝ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯕ ꯍꯦꯟꯖꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯐꯤꯂꯤꯁꯀꯤ ꯂꯦꯖꯔ ꯕꯤꯝ ꯑꯗꯨꯅ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯝ ꯆꯪꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯦꯐꯤꯂꯤꯁꯀꯤ ꯂꯦꯖꯔ ꯕꯤꯝ ꯑꯁꯤꯅ ꯑꯜꯇ꯭ꯔꯥꯃꯦꯟꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯦꯐꯤꯂꯤꯁꯅꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯑꯆꯧꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯒꯤ ꯂꯦꯖꯔ ꯕꯤꯝ ꯀꯥꯞꯅꯔꯝꯃꯤꯕ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯦꯐꯤꯂꯤꯁꯅ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯦꯐꯤꯂꯤꯁꯀꯤ ꯕꯦꯇꯥ ꯕꯣꯛꯁ ꯑꯗꯨ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯐꯤꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯇꯥ ꯕꯣꯛꯁ ꯑꯗꯨ ꯄꯨꯔꯒ ꯃꯥꯡꯈꯤꯗꯣꯏ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯏꯖꯨ ꯔꯤꯁꯔꯆ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯌꯧꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯧꯁꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠ ꯁꯤꯟꯖꯤꯅ ꯑꯣꯟꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯕ ꯍꯧꯖꯤꯜꯂꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯁꯨ ꯁꯤꯟꯖꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯟꯖꯤꯒꯤ ꯃꯁꯥ ꯑꯁꯤꯒ ꯄꯨꯟꯁꯤꯟꯅꯕꯅ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯐꯣꯔꯝ ꯑꯗꯨꯗ ꯂꯩꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯦꯐꯤꯂꯤꯁ ꯑꯃꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄ ꯖꯣꯐꯤ ꯀꯧꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯐꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯈꯤꯅꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯄ꯭ꯂꯥꯅꯦꯠꯀꯤ ꯂꯣ ꯄꯨꯝꯕꯕꯨ ꯊꯨꯒꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯖꯣꯐꯤ ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯋꯤꯄꯟ ꯖꯤꯇꯣꯟ ꯀꯧꯕ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯖꯣꯐꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯜꯇ꯭ꯔꯥꯃꯦꯟꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡꯒ ꯄꯨꯟꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯌꯥꯝꯅ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯖꯣꯐꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯌꯥꯝꯅ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯂꯣꯏꯅ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯤꯟꯖꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯠꯊꯣꯛꯑꯒ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅꯁꯨ ꯍꯧꯖꯤꯛꯇꯤ ꯖꯣꯐꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯍꯥꯏꯕꯗꯤ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯋꯦꯄꯟ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯊꯦꯡꯅꯔꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯍꯧꯖꯤꯛ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯊꯥꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯀꯜꯂꯝꯃꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝꯅ ꯑꯉꯛꯄ ꯈꯨꯠꯂꯥꯏ ꯑꯃ ꯑꯇꯤꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯥꯏꯈꯠꯈꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯃꯗ ꯑꯣꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯎꯕ ꯐꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯂꯣꯏꯅ ꯎꯐꯨꯟ ꯇꯥꯅ ꯃꯥꯡꯉꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯁꯤꯟꯖꯤꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒ ꯖꯣꯐꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯍꯥꯏꯕꯕꯨ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯃ ꯐꯥꯎꯕ ꯊꯨꯒꯥꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯇꯥꯔꯒꯁꯨ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤꯁꯨ ꯂꯝꯕꯤ ꯑꯃꯗ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯋꯦꯄꯟ ꯑꯁꯤꯒ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯃꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯏꯜ ꯑꯃ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯃ ꯑꯣꯜꯂꯒ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯗꯥꯏꯔꯦꯛ ꯄꯥꯏꯈꯤꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯕꯒ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯕꯤꯝꯕꯨꯁꯨ ꯀꯥꯞꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯋꯤꯜ ꯀꯌꯥ ꯑꯃ ꯀꯥꯞꯁꯟꯗꯨꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯔꯣꯕꯣꯠ ꯑꯗꯨꯅꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯃꯊꯛꯇ ꯍꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯃꯦꯟꯁꯨ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯄꯋꯥꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯍꯥꯛꯅ ꯖꯦꯇꯣꯟꯒꯤ ꯔꯣꯕꯣꯠꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯗꯨꯕꯨ ꯄꯥꯟꯅꯕ ꯉꯝꯃꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯥꯏꯊꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯕꯒꯤ ꯐꯣꯔꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯇꯥꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯍꯧꯕꯗꯒꯤ ꯁꯤꯟꯖꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯗꯤ ꯀꯜꯍꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯀꯟꯗꯤꯁꯟꯗ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯡꯒꯤ ꯐꯥꯏꯠ ꯑꯗꯨꯗ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇꯁꯨ ꯌꯧꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯄꯨꯝꯕꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯁꯣꯝꯗꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯋꯤꯄꯟ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯏꯅꯔꯖꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯥꯔꯖ ꯇꯧꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯖꯤꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯁꯤꯟꯖꯤꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯄꯤꯔꯝꯕ ꯐꯥꯏꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯥꯏꯜ ꯑꯁꯤ ꯍꯥꯡꯗꯣꯛꯄꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟꯕꯨ ꯑꯣꯟꯕ ꯉꯝꯃꯤꯕ ꯕꯦꯇꯥ ꯀꯦꯞꯁꯨꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯏ ꯍꯥꯏꯕꯒꯤ ꯏꯀ꯭ꯋꯦꯁꯟ ꯑꯗꯨꯁꯨ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯅꯁꯨ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯀ꯭ꯋꯦꯁꯟ ꯑꯁꯤꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅꯁꯨ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯦ ꯃꯗꯨꯗꯤ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯄꯣꯔꯇꯦꯟ ꯑꯃ ꯍꯥꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯊꯥꯈꯤꯕꯒꯤ ꯏꯀ꯭ꯋꯦꯁꯟ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯖꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯇꯤꯝꯅꯁꯨ ꯁꯤꯟꯖꯤꯗ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯄꯣꯔꯇꯦꯟ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯜꯇ꯭ꯔꯥꯃꯦꯟ ꯅꯠꯇꯅꯗꯤ ꯀꯅꯥꯃꯠꯇꯅ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯁꯨ ꯀꯠꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤꯕꯨꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯤꯟꯖꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯃꯕ ꯃꯇꯨꯡꯗ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯐꯣꯝꯗ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯁꯟꯕꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯕ ꯄꯣꯔꯇꯦꯟ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯔꯇꯦꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯇꯝꯅ ꯗꯥꯏꯔꯦꯛ ꯄꯥꯏꯁꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯖꯦꯇꯣꯟꯅ ꯈꯥꯔꯝꯃꯤꯕ ꯁꯤꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯉꯝꯗꯨꯅ ꯖꯦꯇꯣꯟꯒꯤ ꯕꯣꯗꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯤꯠ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯀꯟꯕ ꯐꯣꯔꯁ ꯑꯃꯅ ꯖꯦꯇꯣꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯐꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯃ ꯁꯦꯝꯃꯝꯃꯤ ꯑꯗꯨꯒ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯃꯦꯟꯁꯨ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯂꯦꯛ ꯍꯣꯜꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯝꯗꯦ ꯃꯍꯥꯛꯁꯨ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯅ ꯍꯧꯖꯤꯛꯇꯤ ꯖꯦꯇꯣꯟ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯜꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯤꯟꯖꯤ ꯑꯗꯨꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯑꯒ ꯃꯇꯝ ꯆꯨꯞꯄꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯗꯨꯗ ꯍꯤꯡꯉꯒ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯖꯣꯐꯤꯅ ꯀꯜꯍꯧꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯖꯣꯐꯤ ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯗꯨꯅ ꯑꯥꯔꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯤꯡꯕ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯄꯦꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯣꯐꯤ ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯁꯨ ꯁꯤꯟꯖꯤꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯄꯨꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯟꯖꯤꯒꯤ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯁꯨꯝ ꯂꯩꯖꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯦꯇꯥ ꯀꯦꯞꯁꯨꯜ ꯑꯃꯒꯤ ꯃꯇꯦꯡꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯍꯧꯔꯤꯕ ꯁꯤꯟꯖꯤꯒꯤ ꯕꯣꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯕꯨ ꯊꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯅꯝꯃꯤꯕ ꯑꯁꯤ ꯁꯤꯟꯖꯤ ꯌꯥꯎꯔꯕ ꯑꯜꯇ꯭ꯔꯥꯃꯦꯟ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗꯧꯕꯁꯤꯡꯗꯒꯤ ꯍꯤꯔꯣ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯉꯥꯛꯊꯣꯛꯄꯤꯅꯕ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯊꯅꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯥꯔꯠꯇꯁꯨ ꯁꯤꯟꯖꯤ ꯑꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯔꯥꯎꯟ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯟꯖꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯕꯁꯤꯡ ꯑꯗꯨꯗꯒꯤ ꯀꯜꯍꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯑꯜꯇ꯭ꯔꯥꯃꯦꯟꯒꯤ ꯄꯋꯥꯔ ꯑꯁꯤ ꯌꯥꯎꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯍꯤꯔꯣ ꯑꯃꯗꯧꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ
ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫